Hello, I giving Boboy na may rakpam. Nahanam po mas Esorgi Wapaoda na bagida maglakpiba ang sige na magkatagachari. Agi prathna di nahak na takdir ba wapao ang sige mapalna, Esorgi ba hinanung siba, amasung mahaki mi aduga mahaki singlup hinanung siba sini. Diba ehak na nahaki na pamda nolukchoning ba dudi, nahak na takdir ba wapao asina. Nahak na nahaki singlup ta pipam tok pa nahaki commitment, amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapao sige mapalna. Nahakising lupa hinanung siba, nahakising lupa luching musing hinanung siba, adu quite maru oina, Esorgi matik mangalig na maghingba punsi da chakot pa adu, eki prathana ni. Ibang umaki wapao, taminas. Mark pandub ama padatara mari na tara mga Mark chapter 1 verse 14 to 15 ne hoyeng na gani. So adum adum gi Bible cha ambi na Mark pandub ama padatara mari na tara mga pawda hangdok pi. Adu hangdoga thambire matung da please open your Bible to 2 Samuel chapter 7 verse 12 to 16. Ani subu Samuel pandub taret padatara ni thoidagi na tara ka taru. Now, hi 2 Samuel taret ki ani subu Samuel taret ki Tara ganito na tara tarug pau ba si Esorna David ka walep na bagi matanga dun. Hari ba si ano ba walep na baga yan na marile na ba jaga man mafam man adun hari ba du pamina se nahaki punsi lor dun nupa napa na pusinga yahip talabada aina nahaki tungda nahak na pok do ba nahaki dhara semgat pigani adu kaina mahaki ningthou leibak mara chathan bigani Mang na igi mingi damag yum mama sagani. Aduga ay na mahaki ningthou leibak ki pambal adu matam pum na makiyo na marat han bigani. Ay na mahaki mapaw gani. Amasung mahang na igi chani paw gani. Kari gum mahang na aran ba tawra ba ding. Ay na mahak pu miyoy bagi chayna amasung taibang migi chay pham na warak kani. Adu ay na mahaki adu ay na nahaki namang dagi lawthokhiba sol dagi Aigi lengdraba nungsiba lauthokibagumna mangondagi aigi lengdraba nungsiba chathokloi nahaki mung amasung nahaki ningthou leibak nahaki mangda matam punumaki oina achumba mak leiragani nahaki pambal matam punumaki oina mara chethan bigani now Mark pandub ama patataraga maridagina taraga manga Johan buk kaisum sang tham graba matung da Jisuna Galil da chatuna Esorgi ningthou leibaki maramda Aphaba Wapaoda sandoklami. Aduga hairagi matam adu thungle Esorgi ningthou leibak nakle pukning hongu amusung Aphaba Wapaoda thazo. Masi Esorgi wahini prathana tause. Ipa Esor na ki ningthi zaraba luraba wahay asida. Aikoigi mapung phandaba asonba wakhal gi loinana khangjanaba amasung tamjanaba gi damakta lakchari prabhu khoi na kong hangdok pi aikogi thamoi hangdok pi aikogi mateng pangbi na ki wai se chumnam sung sengna khangjanaba gi dam prabhu na ki wai gi mapana aikoi da tambining bodu mayek sengna na ki wai se gi mapana aikoi tambi Prabhu koi pap na mar moraga na ki wahai sibu la na khanga do de khoi kan bi Prabhu koi pukning wakhal thawai hakchang pangal thamoi khuding mak na ki wahai asida thamhan bi ai khoi na kong na ki wahai da ai khoi thamoi na ki aning ba naptuna thambi ai khoi mateng pang bi Kristo ut pi ma ki matik mangal de khoi ut pi Aduga hoi magi saktam don thokpada ngasigi numita nahaki wahai asina aikoi mateng pangbi Jesus Christ ing ni sirgani Amen Nungsir bathada bisilina using nahaki punsigi ningthou adu kanano Yum pala bisilina using nahaki imungi ningthou adu kanano
nahasing nakoi punsina tamang pan ba da hingba matam da ningthou du kana na wahang asigi paukhum ase mark madu bama pada tara mari dagina tara manga phawgi matung ina koina pifam thoi adu haib du asigi numita koina yengmina ka I mark pandub ama pada ama ukraba dugumna mark pandub ama pada ama da hariba mark na iriba Aphaba Wapaoda si Esorgi masana ba Jesu Christ ge Aphaba Wapaoda oina mahangna introduction to wa hodo koina prologue koina declaration na moina adu gi matung da baptize ba Johanna hariba Esorgi masana ba Jesu Christ asigi matang na mang lauthoe ma ki punsi mas ma gi thogol du gi matang da adugo Jesu Christ na pada mapanda John baptize ba Johan da lagtuna baptize tawre adugo taibang pangi mi singi mamangda aduga isor aduna nongthak asi segai duna Christa adu mahaki amata ngarba machanupa mahang nungsizar ba masung mahang penbiraba machanupa ni haibdu mayek sengna mahang lautwe adugo matunda ikon mamangino masing yengki badugna Jesu Christ adu athembagi mapuna theme aduga haibdu mahang amambagi pangal adu mahaki pangal na maithi bapi ki aduga ikon tamina kraba dugumna haiba maithi bapi badu aroiba maithi bapi banate adubu ibungo mahang na cross mathak ta mapung phana maithi bapi ba igado ba adugi ahoba maithi bapi ba hogani adubu verse 12 amsung 13 ikon umina kraba dugumna aseng bamak awoi bamak miwebagi puwari da मियोबगी पुवारी की लातम सिंह दे इसंदुनो लाइबा अदुदी करिनो जीसुना सैतान बु ngame aduga hairiba baptism gi mapana Jesu Christ adu aseng mama Esorgi macha no pamsing Esorna penbi rebne habidu utle na aduga hairiba si mark lorakpa matan da pura confirmation adu lakani kanagi mapana aikoina mark ki overview da tamina kraba adugumna Jesu Christ asi Esorgi amata ngarba macha no pa Esorna penbi rebne haina haiba adu Lani chamagi mapudun mahaga sa woy mo Esorgi macha no pani hain haiba adu da mapung pha ba declaration adu pigani adubu jaga amasung hiram khuding mak da utli base kraino haiba taragadi hoi mahaga Esorgi macha no pani adugo haiba du baptism da utli adugo fasuna da maku thembagi mapana adugo athemba adu joy to bagi mapana du saitan du maithi ba pi bagi mapana mahaka si Esorna penbi ba macha nu pane haina haibagi sakhi adu da hena impress us hena mayek sengale adu matun mahaki thogol hogi matang adu now I could ngasing gi numita pamina ba chapter 1 gi verse 14 dagina chapter 3 power gi verse 6 power Jesu Christ na galil to ba mahaki thogol horokpagi matang adu I could umina ga do wasani chapter 1 verse 14 dagina chapter 3 verse 6 power this is Jesus initial phase of Galilean ministry aduna I could ngasing jaga asi pa ba matamda akhoi manata kamu khana di oh asidi pukning hongna bagi damak thai bre aduna Christian khoi gi damak di yaw thana khan ba mi sing yaw boi ba tar ga di ngai bi ko di wakal ngai phasal ga thambi maram di hai ba sing ase par pa matamda aduga ibung ma gi wai se gi matu gi mathang yang pa matamda hai ba wai pa verse 14 amasung 15 ase thaswa aikhoi gi damak ta ngasi su haujik su aduga matam hai ba sin leiba ma ke di Christian anirak sun lakra matam adu hoba this text is still relevant for every believers thaswa khuding ma ki damak hoi aduga thasda ba sing damak sun adu ko ngasi pamina kraba mafam mark pandu ama pada tara mari ga tara manga ga ko khangmina ba ya ba acho world adu asida layer here's one main idea or bisoy habi ta ga desini Aphaba Wapaoda pukning hongduna thajabagi mapalna mi amana Esorgi ningthou leibakta changba phanggani amon hai boy ba targadi karam haina papi amana Esorgi ningthou leibakta gi pap ki maramna tamthokraba pap chenba mana karam haina haib ningthou leibak adu amugona changba phanggani adu gi pakun phum se Jesu Christ gi Wapaos na piribis kari mapana paptagi pukning hongduna Aphaba Wapaoda thajabagi mapana so it is by repentance and faith in the gospel one can enter into the kingdom of God adu hai basida mark na record to ba verse 14 amasung 15 as the man record to ba mong Jesus Christ as Wapaos no here we see Jesus Christ as the preacher of God's kingdom
Jesu Christ adu Esorgi ningthou leibakki wapau sandokpa mi amoin odile. And that's exactly that we are seeing here. Adu mang ne khoi mafam sida uba phangi se. Verse 14 the yings. Jesu Christ na maki galgi thawal du karman harpang hanu. Verse 14. Karamba matam da mahang na maki thawal se howe. John the Baptist na kaisum sang da laikra matung. Haibli Herod na mahak pu kaisum sang da phar ga thamgra matung adu haibasi Mark chapter 6 hena khoi makes na uba phangkani. Karam haine karigi damak da phar and ultimately John Baptist with John the mang kak laga heart kani. Karigi damak do heart lido. Karigi damak ma phar bido haib khoi musing do hena uba phangani. Adu mafam asdai kon uba gi matung ina Jesu Christ na Galil da mahaki thabak amusung thogal haurak pasi Baptist with Johanna kaisum sang that laikraba matung dune. Adu ai koina Baptist with Johanna amusung Jesu Christ makoina gi punsi se dum yeng lakpa oiba targadi. Amam hai oiba targadi ai koina han John da su paba dugumna Baptist with Johanna se Jesu Christ gi lambi du thorang torna be mak isona tharakpani mahak mangal adu natte adu mangal adugi matangda takthokpa wa takthokpa pau puba amani. Aduna Baptist with Johann ga Jesu Christ ka makhoi ani gi punsi asidasu as John the Baptist being the forerunner of Jesus Christ there are a lot of resemblance or overlapping in their lives makhoi ni punsi manaba jaga sing amne samsam hai boy batar ga di mafam asida Johann Baptist with Johann ase kasum sang de pithok tuna hat ka do aduga John gi masi adusu yamna kari hagani aki me than ma ka hat ka do likewise Jesus Christ Jesu Christ no mona taga no ngode ibungo mahaki yabiba matamadu man thawang to matamadu mak phakani phugani aduga pachima singi damakta anaba na thanba ikai bana thanba aduga sira ba thanba masi du maki mi singi damakta mahak sudana sigani. So they are very overlapping between the ministry of John the Baptist and Jesus. Adu Jesu Christ maki thawgul se horokpa se John changkraba kasum sang na changkraba matung adu aduga mahaki thawgul gi mafam se kan mafam se uba adugumna Galil dane. Adugo Jesu Christ ki thogol du kono Galil lam hang mak kai doi kari no man toriba thogol se mafos the mark ni am maik sing mahak na Esorgi ningthou leibakki maramda Aphaba Wapaoda sandoglame. The time of Jesus' ministry was after John's arrest. The place for Jesus' ministry was Galilee, and the ministry of Jesus was to preach. Jesu Christ na toriba du ningthou leibakki Aphaba Wapaoda adu sandokoni. Esorgi masana pani ang pagkatapos si Matt tawang meduga Matt tawsu tawe adu maruin of gospel gi writers nga Jesu Christ gi matang da record abo tam maruin utna honari se Aphaba Wapaoda no karige Aphaba Wapaoda ningthou leibakki Wapaoda no po amoina mayek sing na maki punsigi ministry khudimak sing asi utpagi mapalna mahaga sin ningthou leibakki Wapaoda no amoina mayek sing ule adu thadu be ichil inausing Jesu Christ na magi thawal do Wapaoda no pudagi hoy marni karigi da makuna Wapaoda sandokpa asigi mapalna isor na mahaki misi na mahaki aning madu khangalle adugi mato adumak ni Jesu Christ isor amasung mioi boy ibungo mahangna maki mapangi aning ba amasung isorgi aning ba khuding mak sing adu mahaki chindagi isorgi mi haila kra mipum khuding mak sing adu da sandokpa haidokpa amasung lauthokpa du magi thawal aduga haiba du maru oiba ibungo magi thawal haibase Mark na aduga Mathina aduga Luke na record abo tam adu khoi uba phang. Unlike howji matam de leba mi sing Jesu Christ na tang ma lak be maru social worker amagi ta to lakpa mi singum na khan basing le adu arhan bane Jesu Christ na tang ma lak be maru na ana basing phana be de maru oina khong de basing chat bang amana ba asi basing hinga ba maru oina ma na te now hai ba khuding mak sing adu kari hai ba khuding mak sing du mahak na lakadori ba ningthou leibak adu da oigado ba khuding mak sing adu gi tester amani pir trailer amani adu da pir but that is not the sole and primary ministry of Jesus. The sole and primary ministry of Jesus was to preach the gospel of the kingdom of God. Adu magi thawal adu magi maru ba thawal adu hangme wang adu tar hana ngaki mawang na haiki adu magi ang pa thabak tori mem sidi adu di mahang sandok liba ningthou leibak asigi matangda haiba ningthou leibak aduna taibang panba asida lomba na deba matam adugi damakta mitna uba yaba mong na tarang uba yaba mong khutna paib yaba mong laklaba matamda haiba ningthou leibak adu oigidaba punsi adugi machet khara onbagi warini
cho Christ thâu là adu kan mahak wapau sandoi now hariba aikoina pariba Bible asi maitilon gi Bible asi ayamna KJV dagi handokuna maram orakana KJV gi rendering yamna challenge so KJV de papu obata preaching the gospel of the kingdom of God hana hai adu kari mokona ESV de papu obata he preaching the gospel of God now kenaba je kaino kenaba amna leite ningthou leibakta Aphaba Wapaoda Esorgi Aphaba Wapaoda now mafam masida Mark na kramana hai dabdi Mark doesn't say the gospel about God, but he's saying the gospel of God. And there's a lot of difference. Higher basi kena basi kangmya na matode. Jesus Christ na sandokli basi Esorgi ningthou leibakta Esorgi Aphaba Wapaoda Esorgi matang do Aphaba Wapaoda te. Aphaba Wapaoda se kari matang no. Kanagi matang no Jesus Christ gi matang ni adubu hai Jesus Christ gi matang da oirba wapao si mapa isorna semba mapa isordagi oirakpa mapa isorna piba mapa isordagi haurakpa moiba adugi pau the gospel is of God aduna hai basi mak chama apa ko sabasing lokole for example Romeo amapad amada kari hai Yeng Romans chapter 1 verse 1 the karam haina Paul na mahak na haudoke haina haibadu Jesus Christ gi manai pa kon pa ko biraba Esorgi Aphaba Wapao gi ma khaidok biraba Paul now Paul was very clear mahal sanoli Aphaba Wapao sa kanagi Aphaba Wapao na mahak yamna mayek sing Esorgi Aphaba Wapao hai basi ma pa na mayek sing na mar na khangning sa kanu haina obita gadi hai ba Aphaba Wapao se mi amekna sagalak panate aduga paus no ba amekna sagalak panate and for that matter Jesus Christ na sandok ni haina pangsan sandurak panate this is the message from God by God which has a source that is God alone Esor khaktang dagi oirakpa Esor khaktang na semba aduga Esorgi pau ne me bignate He is a source. And God is the only true honor and none other. I have a power. Jesus Christ na sandok liba power. Wapao si mapu adu Esor kakni. Adun hai baga asile thajabagi inausing asise mede koi thajaba mone yamna mayek sing sing. Masih jaga Aphaba Wapao se kanagi damak no haina haiba wahang si lakpa matamda kanagi Aphaba Wapao no haina haiba wahang si paukhum yamna mayek sing sing ahanda asigi Aphaba Wapao gi pau ase phataba miyama se karam haina Aphaba lamchatta hongdorakpa yagani haibadu utpa paunate this message of the gospel is not an ordinary message it's not a mantra for how a man can become a good person. Aphaba mi wena bagi damak de discipline life ingna bagi damak de I bidi Aphaba mi wena ba discipline life ingna ba dagi di mahi ana punsi wena bagi damak de you don't have to read the Bible pabu ke matau da Aphaba Wapao tabu ke matau da you can listen to lots and thousands of TED talks on YouTube YouTube to mayam bhangi punsi kram haina phaba tawgun discipline ki punsi kram hain henge YouTube te bhangi like mayam I adagi like paile 7 ways for a good life 10 ways to be a good life mayam paile the gospel is not so nothing this is not an ordinary message icham chamba phattaba lamchara machalam madagi churup tham bai je kram haina churup thalokani haibagi Wapao na te se or nisa saram bai kram haina nisa chadabida asengna punsi ngeni adugi pau natte or say amar na haibu oiba taragadi ai sa self esteem yam na wale aduna self esteem se kramana inkhat kani adu sing adu boost to na bagi puwa pa no it's not that it is not adu ani sobadi haibu power se haibu Wapao se it is not about health wealth and happiness and prosperity I am but missing a land sandok ba adu kum haibu power se karam haina paisa pai gani karam haina harau gani karam haina tabang pan ba sida hakchang phana lai gani karam haina tabang pan ba asida sang chaw lai gani haiba khuding mak sing adu wasak pa pau nate no aduga haiba pau ase mioi badagi haurak pa mioi bane semba aduga Abraham na pudoki ba Noah na pudoki ba Adam na saraki ba aduga mag na lengi ba nate that is why hanba Bible ariba Bible mag na lengba Aphaba Wapao haina haiba that is very misleading Marki Aphaba Wapao na se asas maroina Esorgi Aphaba Wapao ne this gospel even the recording of Mark is not the gospel written by Mark it is written by God
harvest am the mayek things. Marry the carry them out to high boy with Dargady. Carry Aphaba Wapaoda say Esorgi with Dargady. We dare change it. Carry Aphaba Wapaoda Esorgi with Dargady. Hard people hang the mark, why is it the other Aphaba Wapaoda can never get the mark. You have to read the whole mark. I'll go high but mark up must the Ukraba Aphaba Wapaoda can Ukraba Kudimos in the Kangbagi Padu, Kangraba Wapado. Missing a tanning number, other the missing book convince on never more missing Tamoy Kahan the number gimo on the same dog, same gin to Godova Adugumba Wapao Nate, Maram de Esorgi Wapao. I say sorry about Wapao. I don't know, I couldn't have about when I see come with Matota, but Yanan, but they carry them out. Maram the Caricum high is Esorgi Wapao, whether that is Esorgi Wapao, whether that is on a same. Pap chen ba missing bu pap chen ba musung pap tak ma ki missing bu ma ki masana ba su Christ gi hing ba si ba musung hinget pa adu ki mapalna magna hangdok pi riba aran khubam gi musung lom ma da ba punsi gi thong gi matang loi ba Aphaba Wapaoda si oi ba tar ga di hai ba adu bu semjen ba sajan ba hen phagat na ba hon ba khuding mak sing aduna ibungo mahang na siengkra ba Aphaba Wapaoda asi mangthoe adu ga hai ba adu gum Aphaba Wapaoda na kanbi ba ngam ba kanam ta leite. It is only the gospel of God alone that saves, not gospel of God plus our renovation. How is it making things? I'm going to Wapaoda in the man business and documentum Isorna. Is a Christaki Mapana. I call the Maki, why the making of Utpireba, Wapao, and Simons and Document. I do a sigma Wapaoda than a pole and Hibacuna. Taza Krabu, Kudim Maxing book can be bangam by Shori Bangalifo. It is only such gospel that is the power of God unto salvation for those who believe. Let's move on. Verse 15. Now, Jesus Christ the mang record of woman the high river why parang but this is the main content of Jesus' preaching. I mean, my Galgi ministry, how would I cross the sea, Jibba Matamadu Power the man, ningthou leibakta Wapaoda no Pumatan, the Asig pukning hong, I see the high verbatim. Why I'm the guy that Jesus Christ, I don't send to hand hibernate. I do Jesus Christ and Wapao could mix man ningthou leibakta Matana Cassandre. I go into leibakta Wapaoda no Pumatan, the man crabasing and party pukning hong, higher Wapaoda Tazak Nabagi Matang. But how? Let's look at how he connects. I do higher Bazagan see that. I couldn't but I am limiting it. And look at me, verse 15. Adumanari, Matam Madutung. Esorgi ningthou about the Nakle, pukning hong, amasung Aphaba Wapaoda Tazo. I have the first two things. Matam adu tungle. The time is fulfilled. Verse ama kaktane. Wahay mari kaktane. Ado higher basi wahay mari is the young art. Amasung wahay mari is na tanging libi Esorgi aning ba. Amasung mapamas the yard Esorgi matang da ikona kangba ya ba kuimos ida aduki matayam. This verse is pregnant with theology and meanings. Ado na dado it's in asung higher ba art kuding magsing ase higher why se papa matam da kaya ni wakal click. We don't read our Bible. If we don't read our Bible, nothing will click in our head. I say, the verse 15, the just she had a higher man. It's something Loina Mutakin. Other than I hang Marky overview Sandupa, Gimatung the Snow, Wapao, they hang high with them. Caricum, Nanak and Haki Bible to Padraba. Bible Padraba. Mahomet said the Haribo, Kutimuxing, I see the Naki Harao Buichang, a documenting name. Ado mafamas ito tawri si karino hay ba asigi drama si una buwan na ba matamda ado ki matigwagan ado na kangbu khara man di hay mafamas si baba matamda gyan ta da bi mong chat ki matamda ngai oide amne ayam mana gyan ta da ba se Esorgi hay khang da ba de ngak de ado ay hang among na thawu chai Bible pa bi Esorgi hay khang bi man di ari bolam da ba masu anu bolam da anin ma yam ma thawu ta man di anu bolam na ba asigi mai kai da gi ari bolam na ba ko ni yang ka de man di
Ari wallet na balerm dana, anu wallet na balerm. Aduga mafam asada ikon upa pangni verse 14, 15 asada upa pangni khudi mak sing se ari ba wallet na bagi matam aduga ari ba wallet na bagi lyric sing aduga yumpham oiba ngaktene. Asigi verse 15 asada ikon upa pangni se. So ari wallet na khang de oiba tar gani. Khang nam. Aduga. Ana hasning bade. Tambiduna no to which announcing thazabi ana phazana no to bi. This is very important. Maru adu Krista gi matang da aduga Esorna wasak bikraba khudimang sing adu thunglabagi amasung thungbagi matang da sandoi amasung Krista gi pusi matang sandoi ngai matang da interest mangba mi sing yaw oiba ta you have to be fearful kiningai oi. So please draw a very close attention to this word. First matamadu thungle kari da mokno Jesu Christ matamadu thungle hana hain hair se karamba matamadu Jesu Christ thungle hana hair. Now, mafam asada haiba matam mase tangsingi matam nate tangi matam nate or pungsingi matam adug matang nate Jesu Christ na hai se. Yan itihasik oiba matang amagi matang na mang haibs. Not an ordinary time, rather a very historic moment. Man the karigda mok haiba oiba targadi haiba matam asidane ariba walep na bagi thazaba singna ariba walep na bagi maichau singna ariba walep na bagi wa takthok pa singna aduga ariba walep na bagi matam da lairamba Esorgi wahai paba singna thungba du ngaiba pama matam asigi matam sine Jesu Christ na law thokli ba thungle haiba matam ase. This is the very time that the Old Testament saints look into and look forward to, had a desire to see and witness, but they didn't. I mean, Hebrews 11 the papa over there the high but the young nation Abraham gi matang the high even they want to see this day adu makoi uba phangdana si hilonima mak ari bola na bagi thajaba singna amasung wata thokba singna amasung maichau singna uningba ugani haibagi thajaba lei ugani haibagi asadi leiba adubu ubadi phangkhidaba adubu oithok kadoba numit adugi matang na Jesu Christ Muhammad haris karam matam no sise a very historic moment. Why? Because all Otisans look into it. Its fulfillment has begun. Asigi matam sige mapung pabado haure. And it will culminate on the cross. I will cross the pura mapung pagan. Jamson high over target, high matangs the Galate, but Maripa the Marie the Kari. Let's open and look at it. Galatians chapter 4, verse 4. Suman high. Adu matam adu pumsu surabad. Now he is using the same phrase. Isor na maki matanipa butabi rakle. Maki nupi na pokpa waya thangi makhampo na pokpa ne. Adu obita Jesu Christ na mafam masada high bisi kanu high patagadi. Karigumba matam ariba wala na matam dagi haurakanda. Mahiron pondu ahum pa tara mga dagi haurakanda. Nupi gi maru karamba nupi gi maru. Saitani gi makok pophan gadoba. Adu saitani gi makok thugai gadoba nupi gi maru. Adu duna mapung phaboy na Esorgi missing gi da magta mai pak podu phangna bagi da magta laikraba wasak pa khuding mak sing adu thungbagi matam. Adu ga high budu pura mapung phabagi matam adu gi matang dane. This time is not only historical, but this time is very historic. Maram di haiba asina maram orakanda ne Esorgi amasung mahaki migi amasung mahaki mina natabagi matam adugi mayek sing ba adu mayek sing na urakato asigi matam asidagin. The fulfillment of the promise won by God. Ariba matamda leiba thajaba singna makoi da ngaiba Esorna wasak piraba magi thau noibireba manai magi thau noibireba ningthou adu ngaiba matam pungja khudimo singa dogi martin Jesu Christ na lakan da haise matam madu thunglem. What does this mean? The promise of the one, the Messiah. The wait is over. Mahoy nang ngairiba masiha adu lak na bagi numit karamba masiha maki missing bu kanbi duna maki missing gida magta mai pakpa oigidoriba aduguma masiha aduna haiba masiha adu lak bagi matam adu thungle. No wait no longer, it is now. Aduna Jesu Christ sida haje ngai bagi mathau tadre numit adu thungle miku pungja adu chap chare amar nai boy bata Jesu Christ na taibang pam la khiba se aduga mahaki thogul hobu matam dagi harokan ma togde be thaba khuding mak sing ase
ashoiba matamda aduga ashoiba mafamda ashoiba misingi mafamda tarakan oikiba amana de thajabi chile now saying no haiba khudimak sing ase isorna taibang pan hodringadagi mahangna wasak pikiba khudimak sing masung maki thorang khudimak sing du chap chab matamda maki aningbagi matungina maki aningbagi maongda aduga maki aningba mafamda jaga aduga maongda chap chana thokpa chap chana thungba aduga chap chana oiba mafam adune and that is what it is saying matam adu thungle ngai big mathau tar chap char isorna wasak pikiba thunghandigi hena wasak pikiba khudingmak sing adu thungba hore thungsu thungle kanano masihalai the promised one has arrived chahi cha kayama ngai dun laglaba masiha du lai ngai bagi mathau tadre aduga haiba matamasini. It is God's intervention in human history for the establishment of His kingdom on earth. And that is fulfilled. Isorna maki ningthou leibakta du taibang panba asida semgat nabagida makta masung sagat nabagida makta wasak khiba khudingmak sing aduga haiba ningthou leibak adu semgat naba amasung sagat nabagida makta mahakna minson sisna gadoriba maki khandok piraba anointed one adugi lakpa khudingmak sing adusu thunglet. So among the Jesus and higher the promise of establishing God's kingdom here on earth has fulfilled. Isorna maki ningthou leibak adu taibang panba asida semgat pagi amasung sagat pagi thabak adu wasak pikraba adu mapung phana thungle. So harba sa ekoi kari uba phangi. Harba khudimak sing asida ekoi uba phanguse. Isor asina aikhoigi isor asina matamgi mathakta kayagi matik lina pangi haina haibadune maham asa Jesus Christ na lakriba se adugo Jesus Christ bu taibang pamba tharakba se isor na mising gi pap khara urakan asi ichanu pa thada bi yadre na hana khalakan tharakpa manat no Jesus Christ na taibang pamba la kanda mak ningthole bak taibang pamba semgat pa haina haiba se taibang pal hodringa degi mang lang khara thodok sing adugo hai khara mang taibang pan hodringa degi lang khara thodok khudimak sing edu Israel macha sing thajaba Adam gi thajaba yadaba dagi harok Israel macha sing thajaba yadaba sing amna ningthou sing thajaba yadaba sing khuding mak sing adu leibu oiba taragasu hairiba wasak pa adu hairiba thunghangadaba maki wasak pa adu machet amata kaide none of humans unfaithfulness thwarted the purposed will of God because He is sovereign over time. Maybe thajaba yadaba amatana isorna thokhangani amasung ohangani hain haikraba khudimak sing thokhandaba amata taude adubu thoe and who witnessed it the very promised one kanana isorna thon haiba khudimak sing thokpagi hain haibadu sakipi mahak makna wasakraba aikoina thagasi masing ani de uba phangba aduga mahairon padam ahum pada tara manga de uba phangba saitani makok pophangadaba the serpent slayer he himself is witnessing that God the Father is sovereign over time and the time is now fulfilled. Let's move on. Ani so phrase there. Matamadu thungle. Okay? Esorgi ningthou leibakta nakle. Asi ke jaga asida ai thad bijil ina sing he na ko na hena sing bai pame. Akoi na ko hena sing bai pame maramdi haiba asida. Jesus Christ season every yamna tienba wahai khak ama oiba taragasu. Haiba Esorgi ningthou leibak haiba wahai ase Bible apumbagi aduga isorna mi oiba sing mokoi paptagi kanbibagi amata ngairaba hiramne. It's a very important one. Aduga haiba khudimok sing ana walanaba de hena make sing uba phang the kingdom of God. Now this is not a small topic. This is not an easy topic. This is not a light topic. Why? Because the goal of redemption is the kingdom of God. Isorna maki mi sing bu pap chin sing gi marakte kanbiraga maki mi oinabagi damaga tawriba khudingmak sing asigi mapum oiba ten damadudi mahaki ningthou leibak adune aduga haib adugumba ningthou leibak adune Jesus Christ says ningthou leibak adu nakle
Now, matamadu tungle, ningthou leibak adu nakle. Kaina Jesus Christ na asida harise. Now, asi adu yeng matang da ningthou leibak asi ki matang da Bible da loinem uba da khara yeng yan ham badadi. The kingdom of God. Hi the kingdom of God is a prominent theme of the entire Bible. Asi ki ningthou leibak ki matang khangna Bible gyan ta bangamoy. Mahurom da ki phompi phabo khuding mak sing asidane. Karamana uba phange. Now, Esorgi ningthou leibak asi matang da I have we am again the theologian of Aphaba the Magim mumming say Graham's Goldsworthy go. Now he is very helpful in making me understanding this concept of kingdom of God. What is the kingdom of God? Now, man defined the among the it is the kingdom of God is God's people in God's place under God's rule. Esorgi missing. This is the kingdom of God. Esorgi ningthou leibak sin. Kana gumam na ngonda or esorgi ningthou leibak sa kaino hana hangak matamda. Here's the answer pakung sile. Esorgi missing na esorgi leiphamda or esor na selba maphamda esorgi subnam sasangi makade hingba. Adu mag ningthou leibak. It is God's people in God's place under God's rule. Adu higher pattern na si. Higher pattern kimo sing si. Esor na Mahakna, Mahaki Waya Tangi Matungina, Mahaki Pumda, Mahaki Missingu Wayen Bamusung Yangs and Mamusung Panba, Asigi Maongasi. Maharan Padum Amade Adum Uvaho. Adu Haribasi, Pomopi Power. Yan Hambadi. The pattern, this pattern, God's people, God's place, and God's rule is established in Eden. Eden getting called. Isor, Maki me, Amus Magiatan, Karamina. Isor do Isor Mamma, Sembia Tabang Panbase, Aduga Adam if bu Sembia, Kana, whenever we mark in me or whenever the Mokta. Aduga Caria Tampi. I couldn't sing the sound. Adu was giving me the holy by his jargon. Adu Haiba, Hai to Chabama, the Caritogan Hai. See now. Esorgi mina, Esorgi mapamda, Esorgi yatangi makad hingmatamda, Harba yatang to Tugai matamda. Consequences to it. The hybrid icon Ubapang. I look at orbitars, Yanamadi, Sikante. Idengi in Kolda, Idengi Lake Kolda, Esorgi ningthou leibak Satam of the Koi Uba Hobapang. Adugi Matung the Mahatar Pomatamda. Abraham. But target Mahamad the Targan to the Koi Ubamatanda. Mesopotamia Lamdagi, Urdagi, Abraham do go to it. The hybrid the Esor among the Wase, Carino. Mapam. Aduga, missing. Aduga mahal makogi mi oil. Right? So here you see again God's people, Abraham gi dhara sing, and then God, maram di kari hai nakoi egi mi oil gani aduga ai ha nakoi mi oil gani. So hai riba ningthou leibak si Abraham da wase. Aduga ahum suba matam da. Hai riba ningthou leibak si. Agon Israel gi puwari sing parak pa matam da. Mayek sila upapang. Sometimes I have to David ningthou dagina Solomon power. Harb David ningthou dagina Solomon power, but that this kingdom is foreshadowed. Mami yun upapang karam haina. Ningthou David amasun ningthou Solomon. Sorry, hype in bagi matung na. Makoi hype in mapung pade. Adu makoi gi matam adu Israel gi puwari da golden age khane ko. Nungay na tan. Ingthou na tan. Adu matam da kari da. Hype matam adu Isor le. Adu Esorgi missing or Israel masasing ningthou David amasung Solomon sing adu Esorgi missing adu Esorgi yathang adu ilekana chale Esorgi wallet na badu matung chale so this kingdom, the promised kingdom, is foreshadowed adu haiba mami oikraba ningthou leibak adu Jesus Christ da mapumpa that promised kingdom, that the promised kingdom that was foreshadowed in the life of Israel is fulfilled in Jesus Christ. And again, high boy batagadi. Jesus Christ sida. I couldn't ubapang Esorgi me, Esorgi me amasung mahaki mapam harbo kuding magsing adu. I couldn't Jesus Christ gi punsida loina mapung pana amamam to oina tungbad ubapang. Remember the Esorgi ningthou leibak the Esor ningthou ina palakan the maki missing the maki high pilakan the lay ho the maki ningthou leibak ni aduga taibang pan ba sida
Israelgi ningthousing oiba taragasu aduga aikoina uba phangkhraba Adam amasung Eve the yengbo oiba taragasu Israeli puwari da yengbo oiba taragasu aduga Abraham oi punja da yengbo oiba taragasu makoi khudimang mapung phana Christagi Esorgi haibe inba adugi makhada Esorgi wild adugi makhada hingiba kanama ta leite adubu Jesu Christ adi kaina aikoina karmana upang ana wallet na matamda Jesu Christ aduga ma ani suba Adam ne Ahanba Adam aduna leikol adu chaba thakpana pik thanba mafam adu chaninga thaningai amata watana leiba mafam adu Esorgi yathang adu thugai ki boiba ta Jesus Christ ani suba Adam aduna de lamjau lamhang adu da maki aram khorang musing adu gi marak maki mapa Esorgi haibingi adu Jesus Christ asiga mak aseng ba sung achumba Israel ne Isor na maki matik mga gidamag taibang pan basta maki matik mga oen na gidamag khandokraba jati Israel aduna lamjaw lamhang de Isor di mayok ta atem masay lapmo na pisale aduga makoy tuy aduga Isor gi haib indaba punche de hinge aduga aduna consequences sa kaino Assyria aduga Babylon da makoy loy thai loy na Isor right aduga Jesus Christ the one who is true Israel numi nipuni chumna lamjaw lamhang aduda mapa Isor gi haib inbagi mapa Mapa Esorgi aning ba aduda mahak makapol. Adu kakang sunatan. Taibang pan ba Jesus Christ na taibang pan laku matam da. Aikoina John pado tara mari de pakraba adu kumna. Isor na mapung phana leiba mafam adu. Aduga Isor na than na leiba mafam adu. Kanam tu nate. Adu Jesus Christ. Ahanba Adam na tuba jaga aduda anisuba Adam na lepkhatle aduga Israel na haibin kitaba mafam aduda Jesus Christ achumba Israel aduna haibil adu obitara di Jesus Christ adu maki mapagi aningba tawi aduga maki mapana thabiraba mafam aduda aduna ngasai aikoina yeng ki definition kingdom of God ki definition God's people under God's rule and God's place haiba khudimok sing adu Jesus Christ maki punsi aduda loinemak uba phang He is God's temple, God's dwelling place. Israel ki matam da tabernacle ki mafam adu da su matam pumba ki mafam adu da Isor na karisu leite. Adu Jesus Christ na aikoina pami na John pan ani pa tara gum dina kuni thoi phaw Jesus Christ na mahak masagi hakchang gi sang adu thugar ga numit humni suba numita sengbat padu ma ki wasak pa. What does that mean? That means Jesus is a true temple of God. He is God's dwelling place. He is God's only true people. And He stays where God wants Him to be. God's people, God's rule, and God's place. Aduga haiba khudimok Jesus Christ dane lorim uba phangi aduga ningthou leibakta the man haise thungle nakle sida now se nakle haina haiba se lakadori aduna nakselai haina happen tena mafam Jesus Christ says na boy kaino haina haiba bata kadi kaya gi matik nak ki haina haiba bata kadi nang thengba yare because it is established here on earth. Because this kingdom is here. As in Holy Bible say, hauzik mag laire sida. Isor karamana lai. Aikoina Jesus Christ ki baptism da aikoina ukhibudu karino. Nonguna do hangduk pagi mapana thawai aseng mana kulam khunu gi mato amagum lak la kanda haiba segai ba nongdo adu gi Isor na masi agi nungsir ba icha nu pa ne. Mangolai ani am na pela. Aduga chamana na Jesus Christ se kananu maga se aikoina thagi se masing ani de u phangba Isor na wasak piraba ningthou adune aduna hairiba ningthou asina taibang pamda lakpa matamda ningthou leibak aduga loina na lai the kingdom is here because the king is here the promised one the Messiah is here aduna Jesus Christ na haise man Isor ningthou leibak adu nakli haina haibisa nakoi thengba yani man kari damak to no ariba matamdagi adu ariba walap na gi mi singi mafam da Isor na ma ki mai chau sing musung wa ta tok pa singi mapal wasa khraba ningthou lomnai na pang ga adu akoi na pang mina ki ba ani suba Samuel pandup tare ta uba phang ki ba leng ba nai da na pang ga ningthou musung ningthou du singhasan adu gi phamba khuding mak sing adu gi wasa khraba khuding mak sing adu lagle adu ai ne I am here I am the king I am the promised one and as I've arrived the kingdom is here so you can touch it it's near ningthou lakrab maram
ningthou lakpasina maram orakanda ningthou leibak adu sangar hore aduga haiba ningthou leibak adu Jesu Christna mangon da thajagadawa mipum khudingmaki thamoi singda mangna semkani amsung sagarkani amsung sagarli hojiksu aduga hairiba Jesu Christna mafam asida hairiba laglaba ningthou leibak amsung thunglaba ningthou leibak amsung naklaba ningthou leibak thajabichil inausing hojiksu ngasisu achumbani He does reign. Maak pale hojiksu. If you I couldn't ubugum na kare hai. I could say thajagrab I could say Christ segalona sorry sing the Christ segalona pan right. Christ does reign, and this kingdom for now is spiritual. Isor bu thajagrab missing thamoi amasung sari hum khuimos ibung mang na pale adu highway tabang pan as the later tabang pan as the lakre adu thaja it's in our saying this kingdom is not only here in a very invisible sense, but this very kingdom is coming. This kingdom will be seen one day with our naked eyes. Haiba ningthou leibak asima hojik leiba du aikoi gi mitna uba phangdriba ningthou leibak ase nongmona traga nongbadi soidana haiba ningthou leibak adu uba phangani taibang pan ba sida khutna thengba yagani adu changthok changsin yagani chathok chasin yagani a visible kingdom aduga hairiba duni pakhon chatpa johana phomok pi pondu kungama thoida mayek sing haiba du karmaina hai Revelation chapter 20 verse 21 verse 1 to 4 Anoba sarga musung anoba malem ay ure maram di ahanba sarga musung ahanba malem leitre aduga samudra amuk leitre aduga isorgi asengba sahar anoba Jerusalem aduna mapurobagi phizet leiteng lebi kainya amagumna sarga kum tharakpa Johanna ay ure aduga sarga konjel hauna sum haina and look at here John chapter 1 verse 14 gi Londa aduga this is very same yengo isorgi leipam adu mi singi marak to oire mahak makoi leimina kani amasung mahak makoi mahak mi oigani aduga isor masamak makoi loina gani amasung isor makoi isor oigani isor makoi mitagi pirang khuding kethok pigani amuk hanasiba waba tengthaba kappa amasung naba leiroi maram di ariba potpun mag loikre you see the picture of the kingdom of God here isorgi ning tholeba God's people in God's place under God's rule. Adu haiba mafam sa Jesus Christ na haiba sa sini. No one tragedi no mo soy na ugol ba ning tholay bag adu. Hausi ki matama sa lagle yore. Adu ga Christ na anirak su na langpa matamda. Haiba ning tholay bag si taibang panda. Ubag yamba maongda mang seng kan imsung sakan. Adu thaja ba ichil inausing. Kana gumba kharana lana khangba dugumna natana haiba de. Jesus Christ na anirak suna lakpa matamda thokdriba thodo khudingmak sing adu pumnau nauba aduga Bible amukta ugidriba maongumna thokne na thajaba mi sing le nate What will happen in second coming of Christ is not a new thing. Rather, it is the final revelation of the present reality of the kingdom of God. Temple amukana sagatpagi wari adu Jesu Christna sibagi humni subani mite hingit matna phungphagra asengba Israel gi salup adu Jesu Christ gi hingba siba masung thajaba khudingmak sing adu da mangna semgatla adu irapo gi matho tajman Jesu Christ matam amata da loma da phabu gi irapo du mang loine mak loi ngasai ayang na hai khraba adu gumna adu aikoina ibung ma ki wai sidagi umina khraba adu gumna Jesus Christ na anirak suna lakpa matamda thokle thodo khudimok sing anawa amana te adubu haujiki matamda aikhoi gi irak to oiba aikhoina Christak lona na panminari ba aikoi mitna uba ya da mong na panminari ba ningthou leibak ase mitna uba ya ba mong na puthok adu khaktani hongba ba kari ama to leite maramdi haujiki ningthou leibak ase da yaukraba thajakraba khudingmak sing da isorna pibidriba bor adubu lakado ba ningthou leibak adu pibigado bor ama to leite We are all blessed with all spiritual blessings. Ephesians Paul haiba dugumna. There is nothing left to be blessed in the new kingdom. Why? Because that new kingdom is a revelation of the present reality. Ano wa matalite do. Aduna ko haina haiba oiba targeti. Haiba hiram khuding maksing ase. Haiba hiram khuding maksing ase. Jesus Christ na nakli haina haiba matam da si harsene. Jesus Christ is the embodiment of God's kingdom. Mahag masama ko do Esorgi ningthou leibak adu makne.
Aduga haiba adu impa nakle hain haibigam aingon thengba yare hain haibani. And then atai mafamsing the maang no wapaw no matamda kare the kingdom of God is near you. Why would Jesus say so? Because he is there, the king is there along with his kingdom. So adu oiba tar de karino. Ekoi uba phang matam adu thunga. Ningthou leibak adu nakle leire thengba ya ba mong leire. Now adu oiba tar gade. Asini mafam sa Jesus Christ na hari se. Esorgi ningthou leibak adu. Ari pol na bagi Ari walep na bagi matam the purohit sing the majors in the wasakraba khudim sing the leire lae thungle aduna harba ningthou leibak asi ibungo mang anirsno lakma matam aikhoi gi mafam da mayek sing utpi gani uba phanggani aduga matam sang na ngairak laba ningthou leibak adu matam sang ngai laba ningthou asina lakpa matam adu da mapung phare adun Jesus Christ na haje kaino. As kingdom has arrived, as a long-awaited kingdom has arrived with a long-awaited promised Messiah King, you can be part of it now. But how? The next two phrases. Mathangi lakaduba. Wahay aniyasin. Harba laklaba naklaba ningthou leibak asida kramani yaw yagani. Pukning hong. How to be part of this kingdom, the already but not yet kingdom, the kingdom that is here. How? By repenting and believing in the gospel. Now, this is Muhammad said hide is eh. Acho wari ama ekta pau nungai pama hide ganda. Karigumba mahang matamadu thungle Esorgi ningthou leibak adu nakle khatang ham kan lotion mo iba target. This is not at all a good news. Why? Because the coming of that king, according to Psalm 2, is to judge the ungodly. Jesus Christ na matamadu thungle aduga Ningthou nakle harga lochalamaba. Aphaba pawama nate. Ani thagri sei masing ani gi matung inba Esorna khandu piraba ningthou da lakadi do ma Esor thasa da khuding mak sing lochanna ba gi maktani. So it never would have been a good news if Jesus stopped here. But no, he continued. It's good news because why? You and I can enter to this kingdom by faith and repentance. Nang masumaina puning homa masung Aphaba Wapaoda thajabagi mapalna harab ningthou leibak asida koi saruk phangba yai. And this is what makes the gospel good news. Kana puning homa hire se karino. Karino Jesus Christ now it's a demand. Ningthou leibak asida yaw khuding mak sing it's a demand now. Ni khan hai Esor ai khoi bu condition later nung. God loves us unconditionally. No, I don't see that in the Bible. Here it is. No, he demands a condition. What's the condition? Repent and believe. Christian mung the pokera, Christian community the pokera, pokning on the polo boy. So sticky could all not say. You have to believe it. You have to repent from your sin. Only and only then you can be part of the kingdom of God. Yes, God's love is unconditional for his people, but not for sinners. Esorgi nungsiba se magi macha sing idamakta di loiba naidaba nungsiban. Adu magi missing nataba sing adu magi missing or nabagi damakta condition kara fulfill taba mathau ta adu higher than mafas Jesus Christ na pukning hong adu Aphaba Wapaoda adu obita kaino what is pukning hong higher se karino pukning hong bhai se ni achamba londa. I can Bible it on from the Uba Madanda. This can be understood like this. To turn away from self to God. I koi isadagi. I koi gi oiriba punsi asidagi. Isor on the mile. Karamai. I papi ne.
Esorgi athangadu aina thugaikre aduna asine maram morakanda aihangna Esorgi phangbada matik charbadu siba norok amasung lomba naidana norok ta chatpa amasung magi asauba thakpa adu aina phangbada matik charbane maramdi ai papi ne aduga Esorgi asengbane aduga Esor asengbo oiba maramna mahangna pap amasung pap chenbasing butukuchai ma dharma chenbo oiba maramna ma achumbodo khatang tawgne aduga magi achumbodogi matungin aigi papase wailak oiba dagadi ai hak soidina sigani maramdi ibungo magi achumba the pap ki ato mandi sibane adu macano pa Jesu Krista si mahaki nung sibit sa sahili singani mga thabi rakre ayang ni hingbang amda punchi do mahang ni hingle adu ko pap chen ba ayang na sipam thokpa masi adu hai ba Krista sin sa ili singani mga pap chen ba singi damak karma pap chen ba mangon thara ka do pap chen ba singi damak ta makhoi gi mahut ta makhoi gi mafam da makhoi gi usil oina sikre adu ga hai ba thabak asi khatang na aibu Esorna mahaki ningthou leibakta sa yahon bi ngame kan bi ba ngame aran ko people ngame loma na do punji people ngame aina to ba kari amatra nate ai hai pin ban nate aduga ai gi dharma che ban nate maramdi ai gi mingdi papi ne aduga aina to budi pap ngakta ne aduga aina to ba pap mo ong sing thakpa gumne aduna ai ngon de aphaba amata leite Esor bu pelhan na ba aran ko bam phang na ba aduga Esor ning thole ba ka chang na ba gi damakta aduga ai gi pangala sema ngam lambi su amata leite adubu ibungo mahang na mahaki nung sibit magi macha nupa adubu ai gi lambi amone pine pire aduna aina to ba ngam Kariamat laite mahana to bang mamde ai papi ni mahakti aseng ni Esor mahakti aduga Krista mahakti ai kan bi mapun aduna ai mangonda yengsare adu pung ngomne ningthou leibakta sa yawn na bigdamak tan nang amasung ina tawgo thabak kariamat le sugo thabak kariamat laite no ai nang amasung aina honaga do kariamat there is nothing we ought to work nothing we ought to do to enter into this kingdom of God but just to repent pungning hong bagi pa mung hong bagi pa adu basically now sing pungning hong bai na se ngak tangi pi ta do khatang nate adu ngak tangi ba thamoi kai ba du khatang nate adu aina pap to kre nungai ta phau do khatang nate no true repentance yes true repentance has a moment of guilt and shame but true repentance always result in turning and running to God aseng pungning hong ba dudi aina to kro pap amasung aina oi ba phim adu katang wakal sonthara ga leiba natana ai gi pap se kan bi ngam ba ma thabi khra man mangon nei tension gani that is the sign and evidence of true repentance and true repentance is turning from sin to Christ pap tagi Christ da leiba karam haina ai papi ni adu asigi pap sing asigi maram na ai manglam gadori adu mangani adu Christ papu kan bi ba taibang pan magi pap ibungo maha khaktang ai asane maram ai mangonda sensen that is repentance adu thaja bichil ina sing pungning hongba mafam da pungning hongba leiba mafam da thaja bisu lekin and that's what Jesus says repent and believe in the gospel adu thaja gi kana no nang gi thabak nate ai pa pastor oi ai pa missionary ni ai gi pa elder ni ai gi pa community gi kano ni preacher a power in no what does Jesus say kai da thajo hai in the gospel Aphaba Wapaoda where to believe in the gospel where not to believe your righteousness your work your obedience, your power, yourself. Nangi nasada, nangi dharma chema, nangi haibin ba, nangi tawangam ba. Amma tanate, thaja ka dise. Jesu Christ ke Aphaba Wapao, karamba Aphaba Wapao, Esorna ma ki macanu pa gi mapalna pap chen ba singbu kan bina bagi maga hinghan bi ba adu ga siba humisubu no mite hingat pa. Hai ba Aphaba Wapao adu da thaja bagi mapalna. It is only and only in the gospel the fountain of life is open. Ibungo ma ki Aphaba Wapao asida khaktani hingbag ifut hangdoi ba atai jaga amma ta hangdokte. It is only in the finished work of Christ eternal life is open to whomsoever comes. Harba Wapao sa khaktani lom manai da punsi adui thong saw do law na hangdok libs ma do pap te pun hun changsak pa khuding mak so repentance and faith goes together. You cannot separate it. Karam matam da agi puning hong do aseng puning hong haba khangani thaja matam da thaja da boy ba dar gani nate no
ꯑꯗꯨꯒ Jesus Christ ꯃꯥꯅ ꯑꯁꯤ ꯋꯥꯄꯥꯎꯁꯦ ꯁꯟꯗꯣꯛꯄ ꯃꯇꯝꯗ he preached with urgency. ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯃꯇꯝ ꯑꯗꯨ ꯊꯨꯡꯂꯦ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯅꯛꯂꯦ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ. Now what's Jesus time frame? 그러니까 Jesus Christ의 time frame에 하이바 와파오스 타자나보게 막다. It's now. 호직. ngasi. The urgency. It's addressed by Jesus, and that is now. The time is now. Ibungo mahakining thau leibaga se laen thau leibaga du nakle thengba yare aduga hangdok tu leire aduga hairi ba du changge haina hai boiba targedi horen haina khangnu hayeng haina khangnu aduga ai sigi thabak ama phangogi ge aduga sargagi thabak ama phangdri bauba adudagi di ai ima ipa je seba phajana tawdri phauba adudagi di ai ima je laitri phauba ahal je laitri phauba adugi wakalam da thamun hayeng chawra kan da hojing natte hayeng chawra kan hojite ai na khara ori aduna asi punsi se khara nungai thogi ge adu ahal ora kan natte natte Jesus Christ na har je kaino now hojik thaja ho hojik pungning hong aduga hojik ma theng ba ning tholei ba asi saruk pang natta bo ba ta ge karam kan da hai ba ning tholei ba asi aninik suboina ubo ya mong la kan hai ba khangde adu ubo ya mong la ki bo ba ta ge thong thing ro ning tholei ba. The time is now. The time is now. Other than Jesus Christ na harjing. Theng ba yaring chang ba yaring jaga la ying chang ho. This is Jesus preaching, the preacher of preachers preaching. Wapao sa nopo mayang wi ningthou amasung mapu wapao sa nopo ne. Karma mahek lak pa matam da ningthou leibak du lak le adu matam du thungle ningthou leibak du lak le adu na kana sa khu thanglo prathna tawge ai adu sang hai bra ma sida. No ma haide. He demands something because Christianity always demands. Christianity always demands something to follow Christ. There is a price to be paid. Mamal pigedabo mamal lay tawgodabo thabak lay Christ gi tung inabagi damakta adu hojikan gi matam da lay mising asina dikkadoe o Jesus Christ da tabang pa ma da pap sema sing damak sibina bagi damak la ka nang papi thajabra thaje adu oi target la prana tawgi nang kan bi phang. You see it? Ningthou leibak adu kanano Christ masamang ne ningthou leibak adu matang da phajana khangba du kanano Christ masamang ne adu ningthou leibak ki pau sonona bagi mak tharai do kanano mapum oina Jesu Christ masamang ne and this is how he preached asuma mana sandu ise adu kangbu kharsina kaduba crusade ta adu revival sing da Aphaba Wapaoda sandoi ra sanokte khangde adagi ana khara phan bai chong phan na khara lora kana Esorgi masaw ni lau khu thanglo ai mamang lo prana toge adu prana tore e Prabhu nang ai kan bi mapun ai thajai ai bu kan bi ai papi ni ai sarga chaning de ba kana lage khoi soida. Please answer me this. Isor thajai mi am chal laga anda sarga kai no kai no har na phajana har matung da nang sarga chaning bro no chaning bro har na hai matung da no chaning har ka ba kana le kana le why no ngai pa mang de Upausana guna pam hai padu na meeting na pam ni se sarga de pam be chodu nate sarga saning bra hai padu khu thanglo de kan leite Esorgi macha ordi paisa pai ge ni ina khun ni ana ba mat lai roi maning na ta makok ge ni adu hai ba Esorgi macha kana oring hai khu thanglo de kan lage Mam de khoi loi na mak ning na ta makok oing bang ak ai khoi loi na paisa pai ning bang ak ne ai khoi loi na ka thoning bang ak ne phang de wa khak ne adu phangan ga na hai bo tar yes I sign up to that. Adu Jesus Christ na kare no adu gumas no karim de nate pungning hong krai de pungning hong repentance requires dying to self. Repentance requires killing self to be alive in God. Jesus Christ na kana gum ai gitung ining bo oi betar ga di ma masana masabu ya das no ma cross position and that life starts from faith and repentance in Christ. Kaino ai gona papa gi pung hon la kana Christ the thaja batam da hai se Prabhu ai gi punsi kari sunate ai gi aning ba kari sunate ai gi nupa ai gi nupi ai gi icha ai gi munung kari sunate na hak ai gi khuding mak ne taibang pan ba sida leiba hiram khuding mak sing da ai na thamlu ba thaja ba duna ai bu hai nang ning thole ba se sakhan bangam go do nate adu na ha khakting nei bu sakhan go do ne adu nangon ai lakchari imang the cross lai kari itung the taibang. That is what we say when we put our faith in Christ in repentance. Adu hai ba punsi adu ne thaja ba punsi ko hing ga do isina adu hojik matam da sandu lan sandu pa mi sing sing ne ka do they don't demand repentance, they don't demand faith,
What do they demand? Karing mo demand tawri se changning bro changning adi lao. Phanggning bro phanggning adi lao. No. That is not how gospel is to be preached. That is not how gospel is to be preached. Demand repentance, demand faith. Because that is what the preacher of preachers does and did. Thajabagi in-housing. See, I can make sense. Nungsi way in-housing. I could give pirang karna can be one. Anduga, I could give Aphaba Tabak and ibung makin ningthou leibakta at the same I'm going to lambi amata later. With Thajabaga, Hongboy Panakatan. Carry them not to put home some Thajabasina, ibung makin ningthou leibakta Changhan Nabagi, Ayaba could appear said, Maramdi, high Esorgi TV, Magi Kudolne. Why? Through faith and repentance, one can enter into the kingdom of God because it is God's gift. Faith and repentance is God's gift. Magi Kudolne. If it's about any put any panagre, Tazan Thajabagi Panako can be. I said, Nakodinate. Sure, Kudolne. Can't talk about Tabakim Panade. Right? It's God's gift. Esorgi Kudolne. Other than Thajabagi in-housing. Gospel community in-housing. We are commanded to evangelize. May we preach a simple gospel. May we tell the right response. And may we tell about the urgency of the response. I call the Utkrava, Muhammad said the Utkrava, Aphaba Wapaoda demands as a Natheriga Wapaos on the Kumse. Sumna Masung Sengna, Mayeglana, Amasung Chamna. Amasung Thajabadu Hausi Thazanabagi the Makta, Nasima Thazanabagi the Makta High Badugim Pan. Marani Thazaba announcing Adugum Wapas and Adu Kakta missing can be Bangamani, Adugum Basing, Adu Kakta, Asengba known a pole of Talbasing, I could be sealed to I couldn't Uber Pangani. Asengba Maki is organizing Tolibaka Taibang Pamba the Su, Aduga Sarga the Su, Uningba missing labor over Targadi. We preach the gospel rightly. Chum Namasung saying that Cham Namasung Mayeglana, Aduga Mikupunja, Aduda. After giving hongduna thajabagi the makta high bagaluna. Now, Adu over Dargadi, the Christagi ministry, Magi preaching verse 14, 15 power was the I call the ut basikarin. Kaino asin amusum able to converse. Here's one thing that we ought to understand. I know how the Thajabasing. I call Esorgi Tozana. Paptagi pukning hongboy mapalna. Amusum Aphaba Wapaoda thajabagi mapalna. I call ibung makin ningthou leibakta later missing the Thajabasing. I call Christiana Nakle Hype ningthou leibakta adugi Nagrik sing order Beneko. I do over Targadi. Here are some things that Jesus demands from us. Ahanbadi. I call pukning homes and Thajabagi Pana, I call can be given. I do high with Amuking the Loshunga the Wunate. Matam Chup. Christian unelectional laughter of Hauba, or I call in a siege of Matamotobo. So here's the first thing. Live a life of continual repentance from sin and continual faith in the finished work of Christ. Thajabagi announcing. Matam Bumba. Paptagi pukning hongduna leiba punsi. Amasung Christian aloi bikraba tabak aduda thajaduna hingliba punsi aduda hingu. Live a life of continual repentance from sin and faith in the finished work of Christ. I go Esorgi ningthou leibakta changle adu Thajabagi in-housing nangam sungay say mayek sing na khangi I ko na puning hongga do pap sing adu ki matik lagre. I go puning semdo ko do sing lagre ibu magi why is pabagi mapana amasung wapao tabagi mapana adu ko Jesus Christ na oil magi mai thong du ta magi wahai mapana yengzeba matamda ibu magi tungin jeba matam nangam sungay ason masing amasung pap sing may sing na adu mutle. I go thamoy leba ko karamba I go thamoy leba ko ki mitimi wala na bagi waka I go thamoy leba I get a winning ba, Aduga Napalgi, Amasung Kalakpagi, Mihaubagi, Aduga Isorda Thajabagi, I call it Tamoid, I coina, Ibuangi, why is he Pali, and the housey power, Semdokadoba, Jagasing, Asonba Jagasing, Puning Hongoba Papsing Lady. Ibumagi ningthou leibakta Jesus Christ na anek suna laktriba matam adu phawbada aikoi the papki mamu du leibana mar morkanda aikoi na puning honggoda papsing ri Thajabagi in-housing.
ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯗꯨꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯀꯟꯕꯤꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯣꯏꯗꯦ ꯑꯗꯨ ꯑꯍꯧꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯀꯗꯕꯅꯤ ꯍꯞꯇꯥ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤ ꯍꯤꯡꯃꯤꯟꯅꯕ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯝꯐꯝ ꯊꯣꯛꯄ ꯅꯨꯡꯁꯤꯕ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯦꯝꯐꯝ ꯊꯣꯛꯄ ꯏꯁꯣꯔꯒꯤ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯝꯊꯣꯛꯐꯝ ꯊꯣꯛꯄ ꯁꯦꯝꯗꯣꯛꯐꯝ ꯊꯣꯛꯄ ꯁꯦꯝꯗꯣꯛꯇꯕ ꯄꯨꯟꯁꯤ ꯍꯤꯡꯉꯦ ꯅꯈꯣꯏꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ I have lived that life I still have sin to repent of. I still have weaknesses to repent of. I still have wickedness in my heart. ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯠꯇꯕ ꯖꯒꯥꯁꯤꯡ ꯂꯩꯔꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯄꯨꯟꯁꯤ ꯖꯒꯥꯁꯤꯡ ꯂꯩꯔꯤ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕ ꯄꯥꯞꯁꯤꯡ ꯂꯩꯔꯤ and I believe this is true for you all too. ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯑꯩ ꯑꯁꯥ ꯇꯧꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯄꯨꯟꯁꯤ ꯍꯤꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯈꯛꯇꯪꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯀꯥꯟꯗ ꯂꯣꯏꯁꯤꯟꯗꯦ ꯑꯩꯈꯣꯏ ꯃꯔꯝꯗꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯂꯣꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯂꯩꯇꯦ ꯍꯔꯥꯎꯐꯝ ꯂꯩꯇꯦ There is no joy of salvation only in repentance but there is joy of salvation when we repent and put our faith in Christ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯔꯥꯟꯈꯣꯡꯒꯤ ꯍꯔꯥꯎꯕꯁꯤ ꯀꯗꯥꯏꯗ ꯂꯩ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯑꯗꯨꯗ ꯈꯛꯇꯪ ꯅꯠꯇꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯃꯔꯝꯗꯤ why because we are united with Christ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒ ꯑꯃꯠꯇ ꯑꯣꯏꯔꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯆꯥꯝꯊꯣꯛꯄꯤ ꯁꯦꯡꯗꯣꯛꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯁꯨꯗꯣꯛꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯄꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣই ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯐꯪꯖꯩ and that's where we have the joy of salvation and second thing ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯈ꯭ꯔꯤꯁꯇꯅꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯗ ꯎꯠꯂꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯦ and that's the definition of God's kingdom ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔ ꯈ꯭ꯔꯤꯁꯇ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯃꯈꯥꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯃꯈꯥ ꯄꯣꯜꯂꯣ submit your life under Christ's kingship why because you are in his kingdom because we are in his kingdom ꯏꯁꯣꯔ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯀꯅꯥꯅꯣ ꯅꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯅꯤꯡꯊꯧ ꯀꯅꯥꯅꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯅꯤꯡꯊꯧ ꯀꯅꯥꯅꯣ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯅꯍꯥꯛꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯁꯨꯡ ꯃꯔꯨꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥꯁꯤꯡꯗ ꯑꯃꯁꯨꯡ ꯃꯇꯩ ꯃꯅꯥꯎꯁꯤꯡꯗ ꯑꯩꯁꯤ ꯍꯥꯏꯖꯒꯦ ꯑꯩꯉꯣꯟꯗꯒꯤ ꯍꯧꯔꯒ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯊꯥꯖꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯤ ꯑꯅꯤꯡꯕ ꯍꯥꯟꯅ ꯌꯦꯡꯉꯤ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕꯗꯣ ꯍꯥꯟꯅ ꯌꯦꯡꯕ꯭ꯔꯥ ꯃꯥꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯑꯣꯔ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯏꯃꯨꯡ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯄꯥꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯕ꯭ꯔꯥ ꯈ꯭ꯔꯤꯁꯇꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯤ ꯈ꯭ꯔꯤꯁꯇ ꯅꯤꯡꯊꯧꯒꯤ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ and that all matters and that's all matters so kari ibung maki ningthau lebak maram thajaba ichil inausing aikoi prabhu Christa nahak aigi prabhu ni haina ai oi batargadi maki prabhu gi makha de hingba du oipham thopun adu hairiba adune aikoi hingida punsi du maki ningthau gi Christa ningthau gi makha de hingba adu karmani hingani aikoi ngasi prayer of confession de pakiba mathi pantu manga and that is kingdom lifestyle Sermon on the Mount kingdom lifestyle ibung maki aning adu khatang ahuba jagan adu magi wai khudum sing asida lei adu gi mapan nahak Christa ningthau gi habina nawi damakta Christa gi ningthau gi aningba magi wahai de kayam toina thiba mi oibage magi wahai panduna magi wahai ne aduna Christa ningthau gi aningba kayam toina thiba nahaki punsi gi oiba decision lepam daida Christa ningthau gi wahai gi mapana nahaki decision adu chang onbra or nangi aningba apamba adu nangonda kanakadu tongjakadu du khatang yenglakanda punsi gi chang onbra kanana nahaki ningthau da karigum nahak Esorgi ningthau lebakti yaraba thajaba amana haina haiba oiba targadi nahaki punsi adu amasung ayaki punsi se Christa ningthau gi wayal makhada makha punham lok ahum sodari Taibang pan si Christa gi Taibang pan si maki ningthau lebak le adu oiba targadi kaino look into the world from the standard of Christ's rule Taibang pan da koi yengadu mahing se Taibang pan da thajadaba singi marakta thajaba moin hingadu base asigi social worker na kari hairi
adudagi social scientist na kari hai nate Mr. A Doctor B na kari hai nate adu ki matungina angang kar minus same gani aduga tayong pan si thokli ba adu akhoi kerle kai adu ki emdam si thokli thodo khui mo sing se khabar na kari hai adu maru nate khoi yeng we look from the lens of Christ's rule. We develop a Christian's worldview. Why? Because Christ is king. Christ is ningthou ne. Aduga maki wahai amasung maki aning budu maki wahai le. Taza bechil inausung ai koi kutta lai riba Bible asigi mapala ne. Christ na taibang pala asi wayen ngadurise. Adu oi badar gadi. Nang amasung na taibang pala bigay koi besi yeng bu matamda. Christ gi aning basigi mapala yeng bi. Look into the world from the standard of Christ's rule. May the Bible be our guide and no other. Esorgi why sigurun. Esorgi why katana. Now, hosibu purpose ita na ko na khalang mo Esorgi why Esorgi. Of course Esorgi why na. Nang amasung ai punse na sarga phawa yon na bi masana na lambi sarga phawa chat pagi lambi aduda mate ngoy na bagi mak ibungo mahang larik humpu taruk se pibiram bane. And only this is our sure guide and map. No other. No other. Akhoi mark isor khang de marup sing yaw bo batagadi nakoi na tare Krista aduna mak yana lakpa matam adu chahi lising ani mangda mak ningthou leibak adu mahang na sangha kre adu mahang ningthou ne adu no mana traga no madi mak amukana anirik suna mahak lakani wayen na bagi damakta adu mana wayen gedori bedu mahaki ningthou oibadu yadaba mi sing adu bani adu mahaki ningthou oiba yadaba sing adu Aphaba Wapaoda taraga lotion daba sing adu ne adu na asika kusuna na hang Aphaba Wapaoda se karino hybrid su tare adu oiba taragadi na ki nafam da isorna piba nangondagi pamba response ani khaktane either nahak na Aphaba Wapaoda thajabagi mapalna Krista king tholebaga se yauba or nang Aphaba Wapaoda se reject oba adu nahak tum na mangba. Now, coming of Christ is always God's judgment for those who reject his lordship. Aphaba Wapaoda taba matam da sunahang na tare amasung khanglenga sigi numita asinang na tare ga losun da bisat ki bo oiba taragadi adu nahak amang boy gani adu kari manang ngasi Wapaoda se taraga nang ipap ta pukning hongduna Jesu Christ bu kan bi mo pumusung Prabhu ne thajab oiba taragadi nahak pu kan begani asigi response ani sinatan ati response ma thalaite aduna maru ai prathana amasung thajabade nahak Jesu Christ gi kan bi ba musung kan bi gi thaba musung ma ki Prabhu oiba se thajabagi mapalna nahak na kan bi phangba nahak ma ki ningthou leibakta changlak pad oithoi Christ bu thajabi iroi loiba nungsiruba thajaba sing ibungo ma ki waina wasak laba ningthou leibak amasung wasak laba ningthou adu thajabagi mapana ikhoi gi oi maram asina aikhoi gi ningthou bu amasung maha ki wahai sing bu ma ki atang sing bu inse aduga mahakna aikhoi ga loinana panmina bagi damak taibang pambada putharakadruba ningthou leibak adu gi damakta asa tambalrana mahapu thawanse. Here's my last word. Beloved, the promised kingdom and king are for us by faith. May we obey our king and ensure hope. Let's wait for the coming kingdom to reign with him eternally. Brothers. Paisor. Na ki ningthou leibak asida yauna bagi damakta matik chaba khoi da karimat leite aduga pangal le khoi da karimat leite rubna ki na ba Jesu Christa ai khoi gi ningthou ma ki mapalna mangonda pukning hongna thajabagi mapalna khoi yauna bagi damakta achaba du pinabi Prabhu thagachare na ki ningthou leibak leira bai khoi bu na ki ningthou leibak sida khoi hingjaga da punsi mahing adu khoi bu chingbi aduga lakde ningthou leibak adu yengzaraga Nahaki mingi damakta nahaku thogan jabada ikhoy mating pangbi dugi paisor nahaki ningthou leibak adu yengzaraga taibang pan basa dekhon awaba khang oiba targasu nahak lunana panmina gadu bagi asa aduda ikhoy punsi hinganbi maram dipa Krista Jesu ningthou oiba ningthou leibak adu thungadu banaksile adu hybrid ningthou leibak asigi damak ibung hang mi sing adum pusile adu wi paisor
Nomo nomo ginumit hausan basi harib ningthou leibak aduda nomo nomo kin naksan bani. Marman harib asa sida ai khoi bu hingjaban hang tambe. Jisu ngini jirbani. Amen.